ताबिरिबा अमदि मिटेंग ताबिरिबा सिंगबो अहानबा मक्तदा इकाई खुमनजबगा लोइनना तारामना ओक्चरी ngasi amuk pumnamaki damakta pujarikliba film asi Major hariba film aduni film asi 2022 gi May 24 de release tawkiba India gi biography action amasung drama da yumpham oiba film amani film asi yamna rating wangba adugumlaba mayamna yamna pamnakhiba film amani ngasigi film asi 2008 ki Mumbai attack ta laikhidraba Major Sandeep Uni Krishnan ki wari da puthokiba film amani phare adudi mayam yamna koithoktana film gi wari da direct hekta lakchage film gi ahubada terrorist singna Mumbai da attack tobu numit asigi ahingi matam ulai sinasida Major Sandeep su mafam asida yaurami mahaki maithong da aruiba mikup amagi mami tabu ui masigi matungda film masigi wari asi hanagi Sandeep na angang waringi matamgi ulai nongma Sandeep ki mapana macha asi puduna Navy singi Pride Day celebration tawfam da puduna yenghalami Navy Day numit asidagi Sandeep ki thamoida ithilma phawrki madudi mahaksu chawraga Navy soidana oigani haina mathangi sinda Sandeep chawraktuna high school tambagi matam ulai School asigi nupagi washroom da Delhi dagi nupi isaga ahan bu oina Sandeep ka thengnaki Sandeep na isabu ahan bu ukiba mikuptagi yamna nungsi jarami maram asina Sandeep na isagi photo amasu kaplami aduga wari sanana ba haiduna hotnarami adubu isana thawa amata saramdana mafam adudagi chatki isa mayumda magi mamaga mapaga khakta leminarami Isagi mamadi party tawfamda ayambana chatki aduga isagi mapadi business tour da chattuna talairami maramasina isa ayamba matamda mayumda mathanta lay namit kharanigi matungda isagi mapok namit oirami isagi mapok namit asigi thauram pangthoknanaba mayumda kana amata leiramdi isagi mapana mapok namit asida envelope amada paisa mayam ama haptuna thamlami Haribu envelope adu isana sauning laduna lambi da hundok lamlaga school ki canteen da chatki Sandeep na envelope adu khulaktuna puraklaga isagi manakta laktuna isada sinai aduga makhoi ani ahanba thengnakiba numita washroom da Sandeep na isagi photo kapkiba adu uhanduna hari showroom chatuna igi apam address leyo natrabadi photo si school ki principal da uhanduna complaint tawgani asumna haidunu ki halami Isana Sandeep ki wa adu taraga upai leitana makhoi ani shopping to bulak minaki Sandeep na shopping to from asidagi Sandhya gi dress ama select tawdun lawrami masida isana Sandhya hari binupi adu Sandeep ki girlfriend ni haina khalami Sandeep na isada hari Sandhya si aigi ichal nupi ni dress asi mangonda pakchagadra yenge nangamukta setuna thulo Asumna isana dress adu trial room da changduna set aga thoglai maduda Sandeep na amuk hari happy birthday dress asi nangonda hena pakchare asumna haiduna dress adu isada birthday gift oina pirami Sandeep ki matau asida isa hainingai leitna penjarami asumna makhoi ani phongdok nadan nungsinaba hauraklami isadi professional architecture oiba pamlami Sandeep nadi isada mahak kari oiningi haiba asi haidok lamde isada khakta natana Sandeep na magi imungi mising dasu mahak kari oiningi haiba asi haidok lamde nongma Sandeep na Navy gi form apply torami Sandeep ki mama mapana Sandeep pu doctor natraga engineer oihanning lami Sandeep ti mana angang oiringai dagi hauna Navy oigani haiduna asa tawrakrabani Namit kharanigi matungda school gi farewell function ama pangthoklami haribu function asida student singna tongan bu masana pamjaba dressing setnarami Sandeep su mahakna pamjaba Navy gi dress adu setuna lakami aduga isaga punna dance tongminai makhoi ani phongdok nadrabasu thamoi dadi amana amabu yamna nungsinarami Lairik tamba loiraktuna kaina bagi pungpham yorakpada isana Sandeep ta magi nungsiba asi phongdok lage haina khalami makhoi ani punna Sandeep ki mayumda lakminai Sandeep ki mayumda Sandeep na lona Navy gi form apply tokre haiba adu
khanglaklami. Maram asina Sandipta isagi mamang hanglai. Nang na ikoi khangandana Navy gi form tharamliba sikarigino. Wahang asigi paukhum pifam khangdana isaga loina duna Sandip magi room da changlai. Isana hanadagi hauna mayumda naitom leirakpana Sandipna Navy oiningliba adu sukpam pamlamde. Maram asina thamoigi wa adumak phumduna thamki. Matam khara leiraga Sandip adu Navy gi form thakiba adu reject tori. Paw asi isa sutai. Adubo isana Sandippu masak khanglami. Madudi mahakna pamjaba adudagi hanba tawdana hona khigani haiba. Maram asina isana makhoi ani friend oina khangnarasi haina hairami. Sandip angang oiringadagi chukraba machu oibana Navy oiba yadrabasu army oikani haiduna army join tawrage haina mapaga mamaga da hairami. Sandip ki wa asi mapaga mamaga nadi pamlamde. Sandip ki mamana Sandip ta hanglai. Army asi nang nakarigi pamlibano. Makhoi gi punsi asi tambangamde. Kudong thiba kaya mikuk kangdana thoklibani. Sandip na amuk hairi. Mama oiba khudingmakna adumaina khalabadi karamna tawgani ima. Asumna Sandip ta mayungi misingna thingba yaba makai thinglami. Adubo Sandip na yadabadagi India gi training tawna ba haiduna Bangalore da chatki. Training haurakpada Sandip khara sotharami. Adubo mahakna yamna pamjabu oibana lepa leituna training adu tawbadagi yamna mapung pharaba army ama oirami. Sandip na training tawringai manungda isada chithi kaya iduna tharami. Adubo madugi paukhumdi amata phanglamde. Paukhum amata phangdrabasu Sandip na lepa leitana chithi kaya isada thaki. Nongmadi Sandip na khanglai. Madudi mana nahandagi isada thariba chithi singadu isada amata yaude haina. Makhoi gi maraktagi Hars kauba amana chithi singadu losinduna thamlami. Masida natana isana su chithi kaya tharaklami. Madusu losinduna thamlami. Sandip na isagi chithi singadu pabadagi date 25 haibadi hangchit isa Switzerland chatkhagani haiba khanglaklami. Maram asidagi Sandip na thinthaba tawdana isagi mayumda laklami. Aduga isaga unarami. Sandip na isada makhoi anina chithi thanaba adu amata fangnadana leirambani haina sengtoklami. Tancha asida isasu airport ta chatnaba haiduna thoglakpo oirami. Sandip na isada hanglai. Ngasi date 24 ni. Nangna Switzerland chatkani haiba adudi date 25 tani. Aduga masi nangna kadai da chatkadoribano. Matang asidagi aikhoina khangi. Madudi isana airport ta chatnaba haiduna thoglakkiba adu Bangalore da Sandip ka unanaba haiduna chatpa thoglakibani. Matam asida Sandip laklamdraba isa soidana Bangalore da Sandip unaba chatlamgani. Mathang sinda Sandip na magi training mafum aduda hannaba haiduna train tonglami. Isa su Sandip puthindoraki. Kuina phumduna thamlaklaba nungsiba adu isana phumduna thamba ngamlamde. Maram asina makhoi anima thamogi nungsi warol phongdoknaduna yamna nungsi na thengnarami. Mathang sinda Sandip training mafamdagi mayumda halaktuna lerami. Adubo amuk training mafamda hannabagi numit oiraduna mama mapana thindoraklami. Asumna Sandip na mayumdagi chatpa khudingi amukta chatlukhige haina hairamde. Matam pumnamakta ai chatlage haina hairamlaga chatki. Mathangi sinda Sandip army singi trainer oiduna jungle da training pirami. Nimit kharangi matungda Major Sandip ta chi amalaklami. Che adu paraga Sandip yamna ngaklami. Che sigi marolde ai khoina khanglamde. Sandip na officer gi manakta laktuna suti hairami. Maduda officer na suti piraki. Atopasin amadana Mumbai gi mafam kayada bom kaya pokhairami. Amasung micham kayada terrorist singna nongoi kapsinduna halami. Pawasi TV news kayada santoklami. Pawasi Major Sandip su khanglaklami amasung yamna sauninglami. Aduga suti lauramba adu cancel tawthoki. Army forcing mafam aduda chatnanaba thaurang tawi. Asomdana Mumbai gi Taj Hotel aduda terrorist singna changduna kudum chansinduna laiki. Somda army forcing aduna
चटनब हाइदुना थौरांग तौरिङैदा संदीपना ऑफिसरसिंग अदुदा मिशन असिदा महाक्सु चटके हाइन हाइजरमी मदुदा ऑफिसरसिंग अदुना यारमदे मरमदे संदीप असि ट्रेनर ऑफिसर अमा ओइबन मरम ओरगा संदीपना ऑफिसरसिंग अदुदा कन्ना हाइजबदगे यारक्लमी असुमना आर्मी की एनर्जी फोर्स अदु संदीप सु याउना मुंबई ताना चटनबा थौरांग लोइसिलमी संदीप हाना मयुमद कॉल तौरक्तुना ताज होटल दा टेररिस्ट अटैक तौरक्ले मफम मदुदा आर्मी सिंह थागदौरी अइदी ट्रेनर ऑफिसर ओइबनिना मफम मदुदा चटके हाबि यारगलोय अदुना अइदी मफम मदुदा चटलरोय असुमना हाइजलमी मरमदी मयुंगी मीसिंग अदु नुंसा थीदनबा हाइदुना मयुंगी मीसिंगना संदीपना हाइरक्लिबा अदु हाइजनबनि हाइबा खंगलदुना यामना नुंसा थीरमी मथंगी सिंदा एनर्जी फोर्स अदु मुंबई यौरक्तुना ताज होटल ममांग लेरिङैदा ताज होटल मथक्ता यामना साथीन पोखाइरकी मधु पोखाइखिबा ngaihakti मफम अदु इचिक चिगलमी मसिंगी मतुंगदा एनर्जी फोर्स सिंग अदु ताज होटल मनुंगदा चंगलक्तुना स्नाइपर पाइबसिंगसु मफम चाना लेहलमी मखोइगी रोलदा अहानबदा मिचम सिंग अदु अशोकपन याहोंदना कनबा अदुगा टेररिस्ट सिंग अदुगा अमुक थेंगनबा असिनी संदीपना मिचम सिंग अदु कंदुना थैदोकलिङै मागी ममांगदा टेररिस्ट अमा थोलक्लमी अदुगा मखोइ अनि यामना साथीना फुनरमी कुइना फुनरबा मतुंगदा टेररिस्ट अदु मथ्वाइ हिंगना भाइदुन चेनकी टेररिस्ट सिंगना ताज होटल ममांगदा एनर्जी फोर्सिंग चंगलक्ले हाइबा टीवी न्यूज तगी खंगबा ngamlami मरम असिना टेररिस्ट सिंग असिना रूम खुदिंगमक चंगदुना कोइथी थिरमी मदुदा फंगबा मिसम खुदिंगबा कापतुन हालमी संदीप अमसुंग मागी टीमना मिसम सिंग अदु थैदोकतुना कनबा होनरमी अदुबो टेररिस्ट सिंग अदुना मिचम लेरिबा मफम सिंग अदु यामना लाइना खंगबा ngamlami संदीपना खल्ली मदुदी टेररिस्ट सिंग असिना मतौ करमना मिसम सिंग असगी लेफम खंगलिबनो हाइना मदुदा महाकना खंगलई मदुदी टीवी न्यूज ता रिपोर्टर सिंगना पाउ संदोकपा अदुना मरम ओरगा खंगबनी हाइबा मरम असिना संदीपना रिपोर्टर सिंग अदुगी मनाक्ता लाक्तुना यामना साउना लाउदुन हारि नखोइगी चैनल हिंगनबा खनबदा मनुंगदा मिचम मयाम अमा सिरे नखोइना इखोइगी मतेंग पांगबगी महुता इन्फॉर्मेशन खुदिंगबा मखोइदा लोइना खंगले हौसिक बेसमेंट की स्विमिंग पूल मनाक्ता मिचम कुनमरी लेरी मखोइ सिंग अदु कलुकदबनी इन्फॉर्मेशन असि लीक ओहनगनो असुमना हाइरमलगा स्विमिंग पूल की इसिंग मनुंगदा इरुक्तुना लोलगा लेरमी रिपोर्टर सिंग अदुदा हाइदोकनो हाइना हाइरमबा अदु रिपोर्टर सिंग अदुना सोइदना न्यूज ता हाइदोरकनी हाइबा संदीपना खंगदुना मफम असिदा मिसम सिंग हाटपा लाकदौरिबा टेररिस्ट सिंग अदु हाटनबा हाइदुना ngaidun लेरिबनी असुमना तौदुना मफम असिदा टेररिस्ट सिंगना मिचम लेरे हाइबगी पाउ फंगलदुना लाकपदा संदीप की टीमना इसिंगदगी फौगलक्तुना टेररिस्ट सिंग अदु हातोकलमी मतंग असिदा ममांगी सिन अमा उलई सिन असिदा संदीप अमसुंग इसा मतौ करमना लापनखिबनो हाइबा अदु उली इसा मसा ngamdabadagi hospital da admit tौदुना लेरमी मतम असिदा इसाना संदीपो मफम असिदा लैहनबा पामलदुना संदीप पाउ पीननबा कॉल कयारक तौरकी अदुबो संदीपना अरुबा थबक अमदा मतम फंगददुना कॉल अदु रिसीव तौबा ngamkidi असुमना थौदोक असगी मतुंगदा नुमित खरा लेरगा संदीपना इसागी मनाक्ता लाक्तुना थेंगनरमी मतम असिदा इसाना यामना साउनिंगलदुना खतनरमी संदीपना इसाबो ज्ञान ताहननबा कन्ना होनरमी अदुबो इसाना संदीप की वा अमता ताखिदे मथंगी सिंदा संदीप द चे अमा लाखिबा अदु अतै नते इसाना थारखिबा डाइवोर्स लेटर ओरमी मरम असिना संदीपना चे अदु ओरगा पाखतखिबनी अदुबो मुंबई एतेकी पाउ अदु तारगा संदीपना इसागी मनाक्ता चटनबा सुटी लौरमबा अदु कैंसिल तौखिबनी सिनसी लोरगा मुंबई ताज होटल दा एनर्जी फोर्स सिंगना टेररिस्ट सिंग मायोक्ता यामना कन्ना कापनबु उलई थौदोक असिदा एनर्जी फोर्स की मियोई कया सुसोगलमी मरम अदुना ऑफिसर सिंगना मिशन असि मतुंग हन्नन भाइरकलमी मदुदा मेजर संदीपना यारमदे अदुगा मथंता टेररिस्ट सिंग अदुगा मायोक्नन भाइदुना चंगलमी संदीपना टेररिस्ट सिंग अदुगा कापनदुना चंगलकपदा मफम अमदा पंदुना लेरमी मरमदी नाकल मरी मक्तगी टेररिस्ट सिंग अदुना मेजर संदीपू कोइसिंदुना थमखिबना संदीप लेप लेतना टेररिस्ट सिंग अदुगा कापनरमी नोंमैनसु मफम कयादा पालमी
एनर्जी फोर्स टीम अदुना मखादगी कारकननब तौबदा टेररिस्ट सिंह अदुना लंबी अदु पोखाई हंदुना ब्लॉक तोक्सिलमी मरम असिना मेजर संदीप मथंता टेररिस्ट सिंह अदु थेंगनरगे हाइना लेपलदुना लेपतना कापनरमी असुमना मथंतना टेररिस्ट सिंह अदु लोइसिलमी अदुबो मसादसु नोंमई कया पानखिबना अरोइबदा सिरमी मसिनी लेबाक निंबगी असेंब खुदम हाइबदो अखोइना थवाई हक्चांग याउना अमत्त ओइना चटलबदी पंथों सोइदना यौगनी हाइबा अदुसु मेजर संदीप की पुंसी वारी असिदगी खंगी असुमना मतंग असिदा फिल्म असिगी अरोइब सरुक ओइखी मथंगी नुंगाइरबा फिल्म अमदा मयाम पुन्ना अमुक हन्ना थेंगनमिनसी ngasiगी ओइनदी पुमनमकपु अमुक हन्ना इकाय खुमनजरगा मतंग असिदा पुमनमक्तगी बिदाई लौजरी।